United Nations UN Fawwa athingba thamkraba Armed Forces Special Power Act AFSPA si amuk hanna review tawba natraga India ge awang nongpok lamdamda amuk hanna pusillakpagi paw asina chumba tarabadi awang nongpok lamdamda leiriba miyam asi Indian citizen oina ude takpani fivam asida shanti hanjillakpa haibado state asida oiraroi Henna Erang Thokpa Hengatlakani haina Cocomi gi coordinator Somendro Thokchomna fongdokre ngasi lamfelda laiba Cocomi gi office ta fongdokhiba pawgi mifam aduda mahakna makha taraduna British ki matamda Mahatma Gandhi na hawdokhiba civil disobedience movement bo namthana ba puthokhiba yamna tamthiraba ek asi lamdam asida amuk nongna pusillakpa haiba asi lamdam asigi miyambo mi oina udabani haiki lamdam asigi tangdu laitadaba fibam asida Manipur gi security advisor masamakna press briefing piduna fongdokraba wafam amabo masagi thaudang masak khangdaba amagum sengdok sengjin tawbasi angakpa fawi kuki wakhal yaudaba kharana makhoigi landarak tore haiduna total shutdown ga tawkiba asida thajaduna haikiba wafam handoklibra chingnei Hauzik Manipur gi luraba tanja asida police ki makok tongba DGP amadi security advisor makhoi anisu Manipur thugaina bohona bada yaurabra haiba Cocomi na chingnarakle maramaduna matik charaba security advisor asi lenga ki thabak thoram haitre lauthok pikro haina fongdokhi security advisor na yamna thora le chumba mongda sangaiba milten jama pandu summe Hyderabad press briefing ma pire trup kuntra khaiduoga sector kuntra thona khayen thoga phum da poison lodan laigre ban thamo phumju madugi makta khoi tonga ma section thorang mayam khoina lokhona na ba Manipur alert oina ba center amade state posting alert oina leina na ba mana advice taw khre sini high direction pi kare na hare aduga ikhang khangudra amu military support toriba tonga ma kuki lupsing na tare ko mo shutdown to chandra maitai na tang kun pan dagi landara dawni adu toro dawni kaina lauthorok paidare pora khoi ji chak chahing na men man ta handaba lenga ka se matong rong khangandaba ama khoi gi miyam da phawhanba security advisor oriba khoi gi unified command gi chairman oriba khoi gi advisor jina sumai toragadi miyam sina tawgudaba phibam je kaino haibadu moina thingnagadoi bi karma mong thingnagadoi haibin akhoi hoji india lengakta yamna waruba nuaitaba lengai tanjasida lautunobji bulap akhoi yong torabra haibagi nungnang mas singnaba ma khoi Cocomi phawe maramdi keina matamda mana ngangning bana ngangba daite litabi mongda ngarang na ma hai ngasida ma hai sugumba misa amana Manipur gi security advisor gi pham pidana unified command gi yamen pibasi yamna koi chumdabra hana lawi adu masi lengang nasu yamna munna ingchambam thoi Park ki lokthok puda lengang nasu chobu thoktang longbum thoi